अदोम गाड़ी मचा दरकार ओइबिब्रा सुपनगी मिनट कुंथ्रागी मनुंगदा डॉक्यूमेंट इचंग चंगदना बेस्पा अमदि एप्रिलिया की अपांबा मॉडल सिंह सुपनदगी लुपा लिसिंग तरा खक्तंग पुथोकपिदुना लोन ओइना लौबा याबगी खुदोंचाबा पिजरे अकुप्पा मरोलगिदमक कांटेक्ट तौबिरउ 9089895330 अमदि 9615823252 तुलसी मोटर्स प्राइवेट लिमिटेड थांगमैबन अमदि संगाइप्रो खुदोंचाबा सी मांगहनबिगनु ngasimak कांटेक्ट तौबिरउ टर्म्स एंड कंडीशन अप्लाई Very good afternoon. Electric Vigi test of cartoon Mahao Ming Tabri Amatara Mochari. Moran Sim Palapongo Pau Sisi cartoon sing the cartoonishna. Kari Haining Liba, Kari Ponong Liba, Kari Wakal Kanan Babdomiamda, Sandonga Tamzaba Adumba program ni test of cartoon. I have a look at the Shanghai Express key. On top Panida Esta. On top Panida Hariba, cartoons is young beauty Nagaki, Mahabrat key, Langi. Chindonia, only Basisi da Quiki. Ibudo Bisma Lan Sidro Matamda Arjun Hangi Wangduni Ibudo Nasu Arjun Ware Lan Sibuki the Miloini and Hang Peneduda Pims in Hide Bismas in Hide Mui became a poke say Mangnine Arjun Lan di Lep Panairoi Loibaniroi Matai Manaugi Lan Mapa Machagi Lan the P Hanga Tumbigi Lan Jumtung Nabagatung Nabalan Kanglu Aniki Lan Pitribigi Lan and Hazi Lan Siedum Adum lepalete lan se toraga oi kana basi krimta phangde hairaga suji tongnari beduni Israel ga Palestine ga tongnari wafam Ukraine ga tongnari wafam sum lan se prithvi ge dum lepta ba aduna mana haisini Arjun sina war ba lan sina kaisu nungai ba kaisu for kemta purukte lan sina maji ge result se adu de doni mana wari hena praja singi mot chilagani Arjun sina hairesi best masida the best majeti and the hippaga tummaga lebni marbar gi lan marbar gi wari thenam मैं खंगनर बदनी सिदा हायरकनी मे बेगे मपोक से मंगिने अर्जुन लान दिन ओइ बनाय रोय पथै मनाव के लान मपा मचा के लान दुपी अहन गा तोंबी के लान युमथंग नबग तोंनब लान कांगलुप अनि के लान पृथ्वी के लान ना युमथंग नब सुंगाय रे लम खितंग दा फुखाय म हेंजन बे जु खंदगनी मिसी मिना यावनी दुपी अहन गा तोंबी गी मपा गा मचा गी मचा न मपा मिराय बा अदि मपा न मचा मिराय बा Narakatabdi Tuna, Mam Skitton Lance, Lepana Roy Arjun, and Masidi, Pura Mangni, Lepti House, Pitrivigilan, Adum Tong Ribasini, Amanatraga Amanatragama, Karigino, Young Tinaba, Power Bisgano, Kalakpa Mihoba, Sinaling Editum, Young Tinaba, Silating Editum, Lance, Lepoy, Hadanamana Piba, Adumba, Messiazamani, Hadatamzage, but on the Lesina Koi. Sana lebaki loiredana haibuduni loiredana sida koi handak lusing bamana haigre madu wari du de yumpam moiragani hairese nungsiba saba MLA singdagi miyamna chekhinma matam oirebani ne oirebani na haikre badudi an haib aduda zaini pidun haibani aduda nupasina akumi hema noidi nangti khangdri boire na mayam haikiba leader mayam na haib aduna sida praja singi wakhalon da laiba haib tare nungsiba saba MLA mayam laibani Madudagi, section Daga Oi, and Mushiba Saribs in the Karigino, as election gi, Naxala Kadava Mayama, parliamentary election laterni, Madugashula Kini, Aduna. So I said that leaders in the Punoki, Vadui, Mushiba Saba, MLA sing Mia, Singdagi, Miamna, section Matamoy, Hike Badudi, and Hike Aduna Adugi, sing with the hike with the canon, hike with the Miam, and Gani, and Hema. No did not make a kung the boy hadana. Nang but hands in a high from to knee on the Yamna Hazilaba Iran Side, the Emilian Karinu or Jerino Gana Kalam Suyaba, Emile Yawi having a pause with Matai, Waba the Masa Udaba at the Gi
ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯋꯥ ꯃꯆꯦꯠ ꯑꯃ ꯉꯥꯡꯗꯕ MLA ꯃꯈꯟ ꯃꯈꯟ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔ ꯋꯥꯐꯝꯁꯤꯗꯅꯤ ꯃꯥꯅ ꯕꯦꯁ ꯇꯧꯔꯛꯏꯁꯤꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯄꯥꯂꯣꯍꯦ ꯍꯥꯏꯕꯗꯨꯅꯤ ꯄꯥꯂꯣꯍꯦꯁꯤꯗ ꯍꯥꯏꯅꯔꯤꯁꯤ ꯍꯧꯖꯤꯛꯁꯤ ꯃꯌꯥꯝ ꯂꯥꯎꯅꯔꯤꯗꯨ ꯎꯔꯦ ꯇꯦꯂꯤꯚꯤꯖꯟꯗ ꯈꯕꯔꯗ ꯀꯔꯤꯗ ꯍꯥꯟꯅꯒꯤ ꯄꯥꯔꯇꯤꯅ ꯇꯧꯔꯝꯕꯅꯤ ꯑꯗꯨ ꯄꯥꯔꯇꯤꯅ ꯇꯧꯔꯝꯕꯅꯤ ꯍꯥꯏꯅ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯅꯤꯁꯅ ꯊꯥꯔꯛꯄ ꯀꯩꯅꯣꯅꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔꯅ ꯑꯣꯏꯍꯜꯂꯛꯄꯅꯤ ꯑꯅ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯑꯗꯩꯗ ꯑꯃꯁꯤꯅ ꯈꯨꯝꯃꯦ ꯃꯃꯥꯡꯒꯤ ꯁꯔꯀꯥꯔꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅꯤ ꯁꯣꯝꯒꯤ ꯁꯔꯀꯥꯔꯗ ꯌꯥꯎꯔꯤꯕꯁꯦ ꯄꯥꯔꯇꯤ ꯃꯥꯟꯅꯗꯕ ꯈꯛꯇꯅꯤꯅ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯒ ꯄꯥꯔꯇꯤꯗꯤ ꯆꯦꯟꯖ ꯇꯧꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯥꯏꯅꯔꯤꯗꯨꯅꯤ ꯃꯃꯥꯡ ꯁꯔꯀꯥꯔꯅ ꯇꯧꯔꯝꯕ ꯃꯃꯥꯡ ꯁꯔꯀꯥꯔꯅ ꯇꯧꯔꯝꯕ ꯃꯄꯥꯡ ꯁꯔꯀꯥꯔꯗꯨꯗ ꯌꯥꯎꯕ ꯃꯤꯁꯨ ꯌꯥꯎꯏ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯈꯪꯅꯔꯕꯅꯤꯗꯤ ꯀꯅꯥ ꯀꯅꯥ ꯌꯥꯎꯏ ꯀꯅꯥ ꯀꯅꯥ ꯌꯥꯎꯗꯦꯅ ꯑꯗꯨ ꯃꯤꯁꯦ ꯑꯗꯨꯝ ꯏꯂꯦꯛꯁꯟ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯆꯨꯁꯦ ꯑꯗꯨꯝ ꯑꯣꯟꯕ ꯆꯍꯤ 5ꯒꯤ ꯏꯂꯦꯛꯁꯟ ꯂꯥꯛꯀꯥꯟꯗ ꯑꯣꯟꯕ ꯃꯔꯛꯇ ꯑꯣꯟꯕ ꯑꯗꯨꯅ ꯃꯌꯥꯝ ꯑꯣꯟꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯁꯤꯅꯤ ꯑꯗꯨꯅ ꯃꯗꯥꯏꯗꯨꯗ ꯑꯩꯈꯣꯏ ꯂꯥꯎꯅꯔꯒꯅꯨ ꯑꯃꯅ ꯁꯣꯏꯔꯦ ꯃꯃꯥꯡꯅ ꯁꯣꯏꯔꯦ ꯍꯧꯖꯤꯛꯅ ꯆꯨꯝꯊꯣꯛꯄꯤꯔꯣ ꯁꯦꯝꯕꯤꯔꯣ प्रजाꯁꯤꯡꯅ ꯄꯥꯝꯃꯤꯗꯤ ꯑꯗꯨꯅ ꯅꯣꯏ ꯃꯃꯥꯡ ꯁꯔꯀꯥꯔꯅ ꯍꯥꯏꯔꯛꯏꯗꯣ ꯃꯃꯥꯡ ꯁꯔꯀꯥꯔꯗꯨꯗ ꯌꯥꯎꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅꯤꯅꯦ ꯅꯣꯏꯒꯤ ꯁꯔꯀꯥꯔꯗ ꯍꯧꯖꯤꯛ ꯌꯥꯎꯔꯤꯁꯦ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯂꯥꯎꯅꯕꯒꯤ ꯁꯤꯟꯅꯕꯗꯨꯅꯤ ꯎꯠꯂꯤꯁꯦ ꯑꯗꯨꯅ ꯃꯤꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡ ꯁꯔꯀꯥꯔꯅ ꯇꯧꯔꯝꯗꯕꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯑꯗꯨ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯈ꯭ꯔꯀꯥꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤ ꯁꯦꯝꯗꯣꯛꯅꯕ ꯇꯧꯔꯣ ꯍꯥꯏꯗꯅ प्रजाꯁꯤꯡꯅ ꯁꯤꯒꯨꯝꯕ ꯐꯤꯜ ꯇꯧꯔꯦ ꯍꯥꯏꯕꯗꯨ ꯎꯠꯄ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯣꯏꯂꯟꯕꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗ ꯎꯠꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯁꯤ ꯀꯩꯅꯣ ꯃꯆꯥꯅꯨꯄꯥꯁꯤ ꯊꯦꯡꯅ ꯍꯜꯂꯛꯄꯗꯨꯅꯤ ꯃꯄꯥꯁꯤꯅ ꯉꯥꯏꯔ ꯂꯩꯕꯒꯤ ꯁꯤꯟꯅꯤ ꯑꯗꯨꯗ ꯊꯣꯡ ꯍꯥꯡꯗꯣꯛꯇꯕꯒꯤ ꯊꯣꯡ ꯀꯥꯎꯕꯗꯨꯅꯤ ꯑꯍꯤꯡꯁꯤꯗ ꯀꯅꯥꯅꯣ ꯑꯍꯤꯡꯗ ꯊꯣꯡ ꯊꯤꯜꯂꯤꯕ ꯃꯆꯥꯁꯤꯅ ꯀꯔꯤ ꯑꯩꯈꯣꯏ ꯍꯧꯗꯣꯡ ꯃꯈꯣꯜ ꯁꯥꯖꯟꯅꯔꯒ ꯍꯥꯏꯇꯥꯔꯦ ꯉꯤꯌꯥꯎ ꯍꯥꯏꯔꯒ ꯍꯧꯗꯣꯡ ꯑꯣꯏꯔ ꯃꯥꯜꯂꯦ ꯕꯥꯖꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯗꯔ ꯇꯧꯕ ꯃꯆꯥꯅ ꯀꯗꯔ ꯇꯧꯕꯗꯣ ꯃꯄꯥꯅ ꯈꯪꯕ ꯑꯗꯨꯝꯕ ꯀꯗꯔ ꯃꯌꯥꯝ ꯑꯃ ꯇꯧꯕꯁꯨ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯦꯡꯅ ꯃꯝꯅ ꯂꯥꯛꯄꯁꯤꯡ ꯃꯆꯥꯁꯤꯡꯁꯤ ꯂꯥꯛꯀꯅꯨ ꯍꯥꯏꯕ ꯃꯄꯥ ꯃꯃꯥꯁꯤꯡꯅ ꯉꯥꯏꯔꯒ ꯂꯩꯕ ꯑꯗꯨꯝ ꯊꯦꯡꯉꯕꯗ ꯍꯜꯂꯛꯇꯕꯗ ꯑꯗꯨꯝ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯕꯨ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯒꯦ ꯑꯗꯨꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯃꯥ ꯃꯄꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯁꯤꯟꯅꯕ ꯃꯆꯥꯗꯣ ꯑꯗꯨꯕꯨꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯑꯍꯟ ꯑꯃ ꯂꯩꯔꯤꯕ ꯉꯥꯎꯁꯤꯟꯅꯗꯕ ꯀꯥꯡꯕꯨꯗꯤ ꯃꯥ ꯀꯔꯤꯝ ꯁꯣꯏꯔꯣꯏ ꯍꯥꯏꯕꯒꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯋꯥ ꯁꯥꯗꯅ ꯂꯩꯕ ꯑꯗꯨꯒ ꯉꯥꯎꯁꯤꯟꯅꯕ ꯃꯆꯥꯗꯤ ꯀꯔꯤ ꯇꯧꯔꯝꯒꯗꯒꯦ ꯃꯤꯅ ꯐꯨꯅꯔꯝꯒꯗ꯭ꯔꯥ ꯈꯠꯅꯔꯒꯗ꯭ꯔꯥ ꯀꯔꯤ ꯇꯧꯔꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯇꯕꯗ ꯋꯥꯕ ꯊꯋꯥꯏ ꯋꯥꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏ ꯏꯕꯨꯡꯉꯣ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯈꯪꯒꯅꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯁꯦ ꯇꯨꯔꯦꯜꯒꯤ ꯂꯩꯉꯣꯏꯗꯒꯤ ꯍꯦꯟꯅ ꯀꯨꯞꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯁꯦ ꯌꯥꯝꯅ ꯐꯖꯕ ꯃꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯁꯤꯡꯁꯤ ꯌꯥꯝ ꯆꯥꯎꯅꯕ ꯁꯨꯃꯥꯏꯅ ꯁꯦꯟꯅꯗꯅ ꯄꯤꯛꯏꯉꯩꯗꯒꯤ ꯃꯊꯤ ꯃꯌꯨꯡ ꯁꯦꯡꯗꯅ ꯈꯣꯠꯇꯅ ꯆꯥꯎꯔꯛꯑꯀꯥꯟꯗ ꯃꯃꯥ ꯃꯄꯥꯕꯨ ꯃꯤꯔꯥꯏꯕꯁꯦ ꯃꯗꯨꯅꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯗꯨ ꯙꯔꯃ ꯂꯩꯇꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯈꯛ ꯃꯤꯔꯥꯏꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯝꯕ ꯃꯦꯁꯦꯖ ꯑꯃꯁꯨ ꯄꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯁꯤꯟ ꯑꯃꯅꯤ ꯑꯗꯨꯗ ꯑꯦꯅꯤ ꯊꯕꯛ ꯁꯨꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯄ꯭ꯔꯤꯟꯇꯔ ꯂꯩꯔꯦ ꯂꯣꯏ ꯂꯩꯔꯦ ꯆꯧꯀꯤ ꯊꯕꯛ ꯁꯨꯕ ꯑꯗꯨ ꯂꯦꯞꯄꯅꯤ ꯅꯦꯠ ꯌꯥꯗ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯆꯤꯡꯁꯤꯗꯗꯤ ꯑꯗꯨꯅ ꯅꯦꯠ ꯌꯥꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯤꯡꯒꯤ ꯐꯤꯕꯝꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯍꯟꯗꯛ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯗꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯅꯦꯠ ꯊꯤꯡꯉꯩ ꯃꯇꯝꯗ ꯅꯦꯠ ꯊꯥꯔꯝꯃꯦ ꯀꯥꯏꯅ ꯃꯗꯨꯒꯤ ꯀꯩꯅꯣ ꯇꯧꯅꯕ ꯀꯦꯁ ꯂꯧꯈꯠꯅꯕ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨ ꯀꯗꯥꯏ ꯐꯥꯎꯗ ꯆꯨꯝꯃꯤꯅꯣ ꯑꯗꯨꯒꯤ ꯐꯣꯂꯣ ꯑꯞ ꯑꯝꯇ ꯂꯩꯈꯤꯗꯔꯦ ꯀꯔꯤ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯑꯗꯨꯅ ꯏꯟꯇꯔꯅꯦꯠꯀꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯅꯤ ꯅꯍꯥꯟꯁꯤ ꯑꯩꯈꯣꯏ ꯑꯟꯁꯝꯒ ꯇꯧꯔꯒ ꯌꯥꯅꯤꯡꯕ ꯄꯨꯔꯛꯈꯤꯕꯗꯨꯅꯤ ꯅꯣꯡ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯥꯏꯕꯅꯤ ꯃꯗꯨ ꯃꯇꯨꯡꯗ ꯁꯤꯆꯨꯋꯦꯁꯟꯗꯨꯅ ꯌꯥꯝꯅ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯒꯗꯤ ꯂꯧꯊꯣꯛꯀꯦꯅ ꯌꯥꯅꯈꯤꯕ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯁꯤ ꯑꯩꯈꯣꯏꯅ ꯎꯔꯕꯅꯤꯅ ꯑꯗꯨꯅ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯌꯦꯡꯕ ꯑꯃ ꯇꯉꯥꯏ ꯐꯗꯦ ꯌꯦꯡꯕ ꯑꯃ ꯇꯥꯏ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯁꯤꯆꯨꯋꯦꯁꯟꯁꯦ ꯁꯨꯝꯕ ꯂꯩꯔꯦ ꯍꯥꯏꯗꯅ ꯎꯠꯄ ꯀꯩꯅꯣꯅꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯗꯨꯅꯤ ꯁꯣꯔꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯑꯦꯌꯥꯔꯄꯣꯔꯠꯇ ꯀꯔꯤꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯃꯅꯤꯡꯊꯣꯡꯗ ꯅꯝꯁꯤꯜꯂꯒ ꯄꯨꯕ ꯁꯅꯥ ꯄꯨꯕ ꯀꯔꯤ ꯄꯨꯕ ꯃꯌꯥꯝ ꯑꯃ ꯐꯥꯕ ꯑꯩꯈꯣꯏ ꯏ ꯄꯥꯎꯗ ꯑꯗꯨ ꯄꯥꯎ ꯆꯦꯗ ꯇꯦꯂꯤꯚꯤꯖꯟꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯗꯨꯅꯤ ꯑꯗꯩꯗ ꯃꯥꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯅ ꯃꯥꯒꯤ ꯃꯈꯥ ꯊꯥꯕꯁꯤ ꯍꯥꯏ ꯃꯥꯒꯤ ꯑꯃꯥꯡꯊꯣꯡ ꯐꯥꯎ ꯁꯠꯂꯣ ꯃꯔꯝꯗꯤ ꯃꯥꯂꯦꯝ ꯀꯩꯊꯦꯜꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 10ꯒꯤ ꯗ꯭ꯔꯛꯅꯤꯅ ꯗ꯭ꯔꯛꯁꯤ ꯍꯥꯞꯄꯒ ꯄꯨꯔꯛꯄꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯑꯃ ꯗ꯭ꯔꯛ ꯍꯥꯞꯄꯒ ꯄꯨꯔꯛꯄ ꯃꯔꯨꯑꯣꯏꯅ ꯁꯅꯥꯅꯤ ꯑꯩꯈꯣꯏꯅ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯒ ꯄꯨꯔꯛꯄ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯒ ꯗ꯭ꯔꯛꯁꯨ ꯍꯥꯞꯄ ꯑꯗꯨꯅ ꯂꯨꯔꯤꯕ ꯋꯥꯍꯪꯗꯤ ꯑꯩꯈꯣꯏꯅ ꯅꯩꯅꯕꯗꯣ ꯈꯪꯅ ꯈꯪꯅ ꯑꯦꯌꯥꯔꯄꯣꯔꯠꯇ ꯐꯥꯏ ꯈꯪꯅ ꯈꯪꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯄꯨꯁꯤꯜꯂꯛꯏꯅꯣ ꯃꯃꯥꯡꯗ ꯅꯥꯟꯊꯣꯛꯑꯒ ꯆꯠꯄ ꯌꯥꯎꯈꯤꯕ ꯖꯥꯠꯂꯥ
हाइबसिजु अचौ हंगम ओइरकपदुने दुना साइसिदनि खोइ यापुटगि मयाम फागरे अमंगथोंगदा सना यौरमबगी सना पुरु हापमबगी ड्रग हापमबगी अदुनि अदुना साइसिदा यादे खंखंना फानी खंखंना पुरे इदुनदि ममांगना नांथोखिबा यावजाला करि तवजा नबसि मसु अचौबो हंगम ओइरकप पोनी यादे खंगदि कछु पुरगा द चंगओइ अन यादे खंग तौरेसे ममांग तौगिबा यावजाला काइसिसु अचौ हंगम ओइबा याव पोनी थमजगे मथंग लेसिना खोइ पीपल्स कम्युनिटी पीपल्स कॉलेज मोटली मंडे ना अदंग सागी एमएलए मिनिस्टर सी याम तोइना खोइ लौजी येंग लाकपदने खोइ कन्नबा लबुक नबा दगी लोमी सिंगी काइना दुदा लोमी सिंग मनाक तादन हाइरे he is quite cautious about the rice fields magi ki phau thariba no si fields yam kana ma section senai many of adu damana yam senai many of them might be in his name mayam sem da kharadi ma sagi oiramba ya henna yam to ni yengkem bodo duma yarom gani ji tongan ba pesa ba MLA minister aduna low election ba yum sa ba tongan ba khoi me amadam thengnei duni ana sum basida magi low si yaubra yam toina laga yengine na kunja singna phudok pani ma thengnana bayam gani cartoonist na antaga miyom digi wa ta ba yarom gani ana maduda yofam ora kanda akhoi gi yelakpa cartoon ni haidana thamjage asi di adumba elite tv gi test of cartoon ni mahau matang solution jare meng tabirip singwam kana khuram jabolo na kanini be thang jari binebes अदोम गाड़ी मचा दरकार ओइबिब्रा सुपना की मिनट कुंथ्रा की मनुंगदा डॉक्यूमेंट इचंग चंगदना बेस्पा अमदि एप्रिलिया की अपांबा मॉडल सिंह सुपना दगी लुपा लिसिंग तरा खक्तंग पुथोकपिदुना लोन ओइना लौबा याबगी खुदोंग चाबा पिजरे अकुपा मरोल की दमक कांटेक्ट तौबिराउ 9089895330 अमदि 9615823252 तुलसी मोटर्स प्राइवेट लिमिटेड थांगमैवन अमदि संगाई प्रो खुदोंग चाबा सी मांगहनबिगनु ngasimak contact taubiराउ terms and condition apply